Theatre Center Manipur na sinduna Manipur Theatre Day gi thoram amadi Theatre Center Award lanthokpagi thoram ngasi Yaiskul Police Land da leiba Manipur Dramatic Union MDU gi hall da pangthokkhre. Thoram aduda Kurai Assembly Constituency gi MLA L Susindro, Padma Shri Warepanaba, Imphal East ki Adaksya P Bimola, Imphal West ki Adaksya RK Tarunina mathangsina Chief Guest President Special Guest amadi Guest of Honor oina saryaki. Thoram aduda Manipur gi Father of Modern Theatre haina launariba Laikhidraba S Lalit Singh gi mafamda laikatuna ikai khumnaba utkhi. Loinana Manipur gi saknairaba miyoi ahum Thonauzam Chawba Singh Huidrom Chandra Singh amadi Labuk Tongbam Bhubaneswari Debida mathangsina Lalit Ningsing Kudol Lising Ani Kunmathoi Koisnam Ibe Chawbi Ningsing Mana Lising Ani Kunmathoi amadi Senjam Komol Ningsing Mana Lising Ani Kunmathoi lanthokhi. Thoram aduga mari leinana MLA L Susindro na hai Manipur da leiriba artist sing yaifanaba thabak paikhatpa yamna tangai fade artist sing asi yokhotnaba lengang na thabak thoram kaya paikhatli artist sing yokhotnaba budgeta janaba settlement sing habnaba khonabada ngamba mating pangani haina MLA L Susindro na makata ki artist hai di am chawre sina dramatic union dramatic yo ponena artist si manung se loinum chan manina loinum to amasu loinum nambadi natte adugo sarkar sina kogi culture sibu amasung society si backbone ore basing sibu yokhot ke haga di khoi mathangi lakadar budget stage da koi culture bu pamiba drama bu pamiba sing si khoi tanai fadna budget si khara hap da ka lai adna madu hamna bagi approach aina soina tawani Thoram aduga mari leinana Padma Shri Warepanaba na hai Thoram asi Manipur gi theatre gi mapani haina launariba S Lalit ki laikidaba numitni mahakna Manipur gi theatre bu malemda masak taknaba honabada lauramba thodang adubu ikai khumnaba utuna Thoram asi pangthokpani theatre gi art form asi theatre tawjariba sing khaktana honabada mapung phaba oiroidaba maramna miyamna theatre saugatpa changi maru oina lengangna art form asibu chaugatpiyu numit asi state ki thakta Manipur Theatre Day oina pangthokpirabadi hena mapung phaba ama oigani masida lengang na mideng changbiu haina Warepanaba na makataki Manipur na sinjaraga masina wahawdo oijaraga pumnamak na sohojog pibiraga tengbang biraga matamna leiriba makhei aikoina theater si mapal mau faraba upala mau oina haunanaba amadi maduda palakadoriba mahi singaduna tungda horakadaba generation Madhubu Chajaraga, Manipur Theatre gi, Manipur gi Kala Amadi, Christi gi Leiriba, Mang Padraba, Munaidra, Mayam se, Sandopungam Nanabagi Damakta, Sumanumit, Ase Queda, Pangthokkhre.